Kangpokpi District Police na Megi Tang Taramathoida Malemgi Kaitilda Lupa Crore Kuntramathoi Henbagi Drug Konana Fakiba Manipur Police ki Head Constable Oiba Ama Yauna Mioi Ahumadubu Special Judge NDNPS Senapatina Numitara Manga Judicial Custody da Jungitang Ani Fauba Makataba Action Lokonaba Thazin Kre Drug Case Asida Chenaba Mioi Singadudi Churachandpur District Police ta Head Constable Oiba Churachandpur gi Kholmen Village Tagi Lunmin Thang Haukip Elias Mimin Chehi Kuntra Humdoi Apokpa Lekidraba Holkholet Haukip District Asigi G Khonom Village Tagi Solenfai Haukip Chehi Kunhumdoi Apokpa Thangulen Haukip Amadi Kingkin Village Tagi Jamgolen Haukip Chehi Kunmathoi Apokpa Lethang Haukip ni Kangpokpi District Police na Kagnaba Pauma Fangbadagi National Highway number 2 da Achat Awok Sing check tauki check tauba aduda Solenfai Haukip Amadi Jamgolen Haukip ani asina number thadaba Honda City car ama thauduna lakpadagi khamduna check taubada gari gi maning thangba sitta ningthina semdok sadok sapon kep chaniga tarani thoida hablaga purakpa hero number 4 kilogram ahum gram cham ga kuntramathoi asi fagatpa ngamkibani makhatana makhoi anida wahang pahang taubada drug adugi mapu asi head constable Lunminthang Haukip gini haiba asi khangba ngambadagi Lunminthang Haukip asi Churachandpur police ka pau faunaraba matungda Mahindra Thar number thadaba gari amaga konana fagatkibani makhoi ahumbu numit tara police custody da thamluraba matung judicial custody da amuka thasinkhibani Nagaland Legangna State Aduda Leriba Check Gate Loina Loktoklagani Haina Lokthokre Interstate ki oiba Check Gate Singdi Adumang Mathau Tawkigani Adubu Megi Tang Kuntramathoidagidi Interstate Check Gate Singsu Home Ministry gi Akhanaba Ayaba Lauraba Matung Chalaigadawri Nagaland gi Lambi Kayada Leriba Check Gate Singda Achat Awong Toriba Gari Singdagi Aranba Mawongda Sinkai Natraga Sen Khomgatli Haibagi Complaint Kaya Laibadagi Nagaland Legangna Wareb asi Laurakpani Hari Lanai Organization Sing Amadi Furup Aduga Government gi Agencies Sing yauna private mioi singna tathari hariba senkai bagi thabak asi thingnanaba state asigi check gate sing asi thingjinaba khongthang lorokpada natana check gate sing adugi temporary building natraga structure sing su lana sizna danaba sidolagani haina lengakna official oiba cherol ama ngarang thokre thabak sing asi fazna pangthoknaba ADC headquarter additional SP natraga additional DCP transport officer amadi district public relations officer yauba inspection team ama su semlagani haina Nagaland lengakna lauthokre Punjab ki Congress President Oiramba Navjot Singh Sidhu Supreme Court of India na 1988 ta thokiba lambi ki thodok amaga mari leinana chahi ama jail da hamnaba ngarang yathang pikre thodok aduda Patela dagi Gurmnam Singh koba mioi ama lekhidabani Supreme Court ki bench amana Indian Penal Code ki section 304A gi makhada chairak asi pikibani order asiga iroinana Punjab Police na Navjot Singh Sidhu bu custody da thamlagani Japan ki Prime Minister Fumio Kishida na Barton Torakpagi matung inna India ki Prime Minister Narendra Modi Megi Tangkut Marida Japan ki konung Tokyo da pangthokadoriba Quad Leaders Summit ta saruk yaruragani Media reports ki matung inna US ki President Joe Biden amasung Australia ki Prime Minister Scott Morrison su summit aduda saruk yaragani India ki External Affairs Ministry ki wangang loi Arindam Bakchi na ngarang media da phongdorakhibada mamang chahi ki March ta pangthokhiba ahanba virtual mifam adu tharaga lakadoriba Tokyo Summit asi Quad luchingba singi Mari Suba Mifam Oiragani. Arinam Bakchina Makata na Haikibada Quad Summit Asida Sarugyagadoriba Luchingba Singi Marakta Indo-Pacific region henna Chakot Hannaba Amadi Hauzi Hauzik Lairiba Global Issue Singi Matangda Khanabagi Tanja Piragani. Haukiba March ta Delhi da Pangtokiba Tara Mari Suba India Japan Annual Summit ta Prime Minister Narendra Modi amasung Fumio Kishida na Sanakiba bilateral talks adu handaki Tokyo Khongchat Asida Makha Samdaragani Hairi. Loinana Prime Minister Narendra Modi amasung US ki President Joe Biden ki marakta bilateral talks tawbaga loinana Prime Minister Modi amadi Australia gi Prime Minister Scott Morrison ani gi marakta suwari sanaragani hairi India gi apunba COVID-19 active case ke masing lising tara mangaga nipumari leiri Haukiba pungkut mari da COVID-19 gi anoba active case lising ani chani ga yankhai mapan report tawraki Mioi lising ani chatru katara mari na COVID-19 dagi fagat kre aduga mioi kunna lekidre Masi tharga leba sida COVID-19 na maram oiraga lekidabagi apunba masing lakh manga lising kunmari chahumga kunhumdoi sukre India da COVID-19 ki vaccine dose apunba crore cha maga maripudra mathoi lakh maripudra taruki mathakta kapthokre